Image Paodam yang tabir punamapu khurumjari ngasigi maruiba pauda khulai paiduna demand tawribasing rajniti gi solution tawsi haina Chief Minister Birena phongdokre kaksing de yoliba ongi nga sing chemical yaubra haiduna sangeng tawkhre loinana anti vehicle theft teamna huran kiba gari kaya phagatkre hauji mapoimba pamu lobirase raijagi hongi thausu puriba Mukhyamantri N Birena haikre khulai paiduna demand tawribasing thoraktuna rajniti gi oiba solution porokna batausi nakal amaromda hingsagi thabak chathaduna misi mina thokalibasing thibagi thabak leptana chathagani wafam asing asi Imphal International Airport ngarang Skippy Village Kamjong Jilla da Kunthamathoi suba Sam Rifles ki Jawan Ningthaujam Sobas kauba khangabo awang laikai da leibabo aina thingkhraba lalolup amagi ambusta laikhidabagi thawai yaudaba haksang kai khumnabagi thoramda Mukhyamantri na phongdokkibani Mukhyamantri na makha tarduna sarkar gi force singda khut thariba asi athuba matamda phanaba search operation chathari Mukhyamantri na awaba nanglaba jawan asigi imung manungga unaduna makhoi gi awabada saruk yabaga loinana Manipur gi sarkar gi maikaidagi pangba yaba mateng pangani haina thajaba piki Mukhyamantri gi awaba phongdopagi khongsat aduda upa Mukhyamantri Y Joy Kumar Chief Secretary Dr. Suresh Babu DGP Manipur LM Khaute Assam Rifles amadi civil gi mioi kyasu awaba phongdopa aduda saruk yakhe condemn it, and from the government side we've strongly condemned it as this kind of act, and we will hunt them down because using force, using powers, government doesn't like. Government all the time try to negotiate through dialogues to come to the negotiating tables, political solutions. Kaksing district ki Kaksing Bazar da ungi nga yoliba dukan sing da yonba nga sing sabada haksang sokningai oiba chemical sing yaubra haiduna Medical Directorate Manipur gi Nodal Officer Food Safety CI Sanajauba Maitaina Lusingba team amana laktuna yengsinbaga loinana sangeng tawkhre yengsinba duda Food Safety Wing Thawal Kaksing gi DO and Devendra su saruk yakhe team aduna nga sing adu CIF test tawkhe Imphal East District Police ki SP K Megasandra na haikre Manipur da gari huranba amadi mangkhibana singbasing Tigatnaba anti-vehicle theft team ama hek semkhibadagi team asina Manipur da gari mangkhiba amadi huran khiba kaya phagat pangamkhre wafam asi ngasi Imphal East Police ki SP office ta paumisinga unabada SP K Megasandra na phongdokhibani mahakna high anti-motor theft squad detective department Kolkata crime branch na ABTT amadi concerned police station ga khusamnaraga thiba humbagi thabak chathabada gari mapan phagat khre Phagalaba gari mapan adudi Maruti Alto car ani Maruti Alto K10 ama Maruti Suzuki Swift Desire ama Ford Figo SPR ani Hyundai Ion car ama Honda MS ama amadi Maruti Alto I100 amani gari phagalaba singi langla langjin puthopa ngamnaba investigation chathari Manipur gi praja miyamna su niyom chumna mafam khangna gari laibiyo gari hura laga yonthorpagi pau piba darkar lai masida miyamna support pibiyo haike yengase sum lairedi nomatra nomadi ko civilian mayam se sigi vehicle se masi victim huran da sing sigi victim ko loina ta do marta gari khamambada se poina tre puthok ko aduna sigi activities mayam sigi any sign ko matamda Chingnaba ama laibu matamda kodakta pau pibiraga koina police department na prajagi kitang mateng pangda mayam su mateng pangdu Self-Employment Voluntary Association Sebana Sinduna System of Rice Intensification SRI Promotion Taunabugidamak SRI System gi makhada pambi thariba laumi singda khusu khulai amadi maru marang singyan thopagi thoram amanga si Manipur Press Club ta pangthokre
Tharamduda CML Tata Trust ki Acting Regional Manager Rijangam Langhuna Chief Guest Sebagi Chief Executive Officer cum Secretary National Amadi International Awardee Khundrakpam Singlena President Amadi Green Biotech Eco Solution Private Limited ki Director Gita Sori Yumnamna Guest of Honor Sing Oike Tharamgi President ki warol piraduna Khundrakpam Singlena Haike अखोइना फार्मर सिंग सब्सिडाइज रेट ता अखोइना मसी अखोइगी मखादा लेबा फार्मर सिंग सिटी गेन थोकचबनी सब्सिडाइज रेट सिमा के रेट सि लिसिंग हम चांगान अखोइना पीरी सि लिसिंग अमगा अनिगा चात्रे तो गेन थोकचब माइ ममल असेंग मा लिसिंग हम चांगा बि अदुनि अखोइना तोरसे अदो ngasi bahungda अखोइना ऑर्गेनिक सिदा ओंथोर नबा हाना केमिकल की सीजन रे लोकम सिंग सि ऑर्गेनिक ओंथोर नबा अखोइना होना रे 2005 तगी ngasi bahung होना रपनी Gyan Jyoti Foundation Sinduna Ministry of Rural Development ki Makhada Manipur State Rural Livelihood Mission MSRLM na sponsored Tauraga DDEO GKY Project Food and Beverage Hogdokpaga Loinana Welcome Kit Singyan Thokre Mantri Pukrida Labor Training Center Village number Nipan da Pangthok Kiba Tharamduda RD and PR ge Assistant Chief Secretary M Hais Khan Gyan Jyoti Foundation ki Director Dr Pranab Baisya Amadi MSRLM gi State Mission Director MJ Pradeep Chandran Mathangsina Chief Guest President Amadi Guest of Honor Oike Tharamduda Wangang Laduna Assistant Chief Secretary M Hais Khana Haike Manipur ki aina yengune ko Manipur ki chhatri capability yam dege adu moi ki exposure leite number 1 number 2 moi ki self confidence khara wale you have to improve your self confidence very sukhi garu kini ai ke shlai tego no in a training patna toraga you face the world you face the challenge adu darkarni and I am seeing that in coming 10 years this GDU GKY will change the face of Manipur. Domestic violence against women in Manipur haibasida nomagi oiba awareness camp amangasi Kaksing Kulen Mahila Mandal Kaksing na sinduna Kaithel Masagi Naudam Bazar Community Hall da pangthokre Tharamduda Kaksing Assembly Constituency ki MLA Y Surchandra Amadi Kaksing Municipal Council ge ex chairman KSS Saubana Mathangsina Chief Guest Amadi President oina dais da phangke aduga tongan ba resource person sing lecturer Dr N Pramodinina social norms and domestic violence advocate and Moduna crime against women and POCSO SDPO Kaksing Police P Sankarna Police and Public Crime Relation DPO Thawal and Sema Devina protection of women and children from crime haiba topic sing the wangang ke chief guest oikiba MLA Y Surchandra so interaction and informative lecture of the resource person haiba theme the warol pk Technopol district ki manung hanna laiba Kwatha village da RMSA ge Senthang Makhada Sakiba Kwatha High School asi sahi sigi March Ramathoida sanga kibadagi ngasi phawba sarkar asina hanna yengbirakidre haina Kwatha khungi ima singna penda ba phongdolakle school asi award apakana pikthalle midday meal chowkidar quarter light water full time headmaster sing asi ama phawba laitre sarkar gi makhada chhatra singna phagadaba lairik uniform bags Pangde amadi computer lairibasu oja laitabani taduna laire hairi Kwatha khungi khunja en pratima na phongdorakpada haujik lairiba school asi matik chadre sarkar asina oja matik chana thabirakani haiduna Kwatha gi chhatra sing more Kaksing Imphal gi mafam singda direct tamhaluba aduso loina kautharaga Kwatha High School asida tamhaluraga haujikti oja su matik chana tharaktre Sumnatagi oja ahumkari oja anauba sing mamangda karambani adubu kalen suti thakibadagi oja amakhak lakpanatana ataidi laktre maram aduna chhatra sing lairi karam haina tamhangani haujik chhatra sing sahi mangbagi phibamda lakliba asi mari lainaba department amadi sarkar asina chhatra sing asigi khanbiduna athuba matamda miyeng changbiu haina phongdokhe School si matik chada de koi hauji lai di ba Kwatha ji da angang apum chi lai tamhani na hairaga oja matik chana thabirakani sarkana thabirakani na tamhalle mapalam da Kaksing da Imphal da More da tamhaluraga loina kauthare mama mapa khoina aduga lai si tapini tambini oja matik chana tharakani haibai da ma kautharuraga haujik ti oja phawna lai tare supnagi oja ahum ka
ꯑꯗꯨꯅꯗꯤ ꯑꯉꯥꯡꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯧꯔꯤꯒꯦ ꯀꯔꯝ ꯍꯥꯏꯅ ꯑꯉꯥꯡ ꯐꯍꯟꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ District Administration Technopolgi More Subdivision ADC Office Morena Sinduna ngasi khungang sasi go to village thoram ngasi More gi sabang phai bank ki community holder pangthokre ngasi gi thoram aduda ADC More and Bankim More police ki SDPO Sandip Gopal Das amadi More gi community leader sing atai mioi kaya yauna pangthokpa aduga mari lainana CM Haisty gi card amadi atai kaya praja singda kanaba phangan khre thoram aduda sabang phai bank adugi praja sing amadi government department gi mioi kya su saru yakhe megi tang amadagi satharkiba khungang sasi mission Thawal district ki khangabok AC ki oina district administration Thawal na sinduna Uyal Ikop Ningthau community holder ngasi tarelak suba go to village ki thoram pangthokre tongan ba department kaya gi stall kuntharom hangdoktuna miyamda scheme kaya gi maramda khanghanba amadi khudong saba kaya pikhiba thoram aduda BJP Manipur Pradesh ki hanagi Vice President TH Jadumani na saruk yaraduna mahakna hai mission asi kanagumba singna party gi oiba miyengda uhanna ba hotnai hairaduna masi party gi oiba nate praja miyam gini imung chawkhatana laikai chawkhatpa yaroi haiba pandamda chief minister gi miyeng makhada pangthokliba asida aigi mayak gi naidana mayam punamak saruk yabiu haikhi mission asi khangabo kendra gi oiba sangayumpham part 1 Samaram GP Lamding amasung ngasigi asiga marirak subani haraduna praja singda sap manana panghangani mission asi praja gidamak yamna yaifaba thoram amani khangabok AC asigidamak mission asi mapung phana mai paknaba tungdasu honakhigani hainasu phongdorakle thoram asigi saruk ama oina social welfare scheme pradhan mantri Uswala Yosna gi makhada TH Jadumani na Uyal Wangbal gi khangkatlaba household beneficiary singda gas cylinder stock amasung CM Haisty gi card yauna tongan ba scheme singi card singsu yanthokhe district handloom and textiles Thawal na su weaver ID card khudak ta saduna pisabi yangkai humpurom da yankhe tharom da ADM Thawal L Radhakanta CMO Dr N Jayant Kumar DPM CH Basanta SDO SDC sing Lamding amadi sangayumpham gi councillor sing pradhan amasung member sing BJP Thawal district ki maroiba member sing amadi district administration Thawal gi staff sing DLO sing su saruk yakhe Angalwadi worker amadi helper sing sarkari karmachari ama oina lawbiu honorarium hengatpiu haiba dabi taraduna Kaisampat Lairembi community holda Angalwadi worker amadi helper sing na wakat mifam phamduna protest tawkhre Angalwadi Mahila Organization Manipur na sinduna wakat mifam ama pangthoklaba matungda Mukhyamantri da memorandum ama pisinke wakat mifam gi plaque card singda Angalwadi worker amadi helper singbo sarkari karmachari sing ohanbio mini Angalwadi bo Angalwadi ga manahanbio thagi report online da thabagi khudong saba phanganbio haiba warol sing iki hairi organization ki secretary Sanatombi Devina phongdorakpada worker sing da piriba honorarium matamga sanadre worker da lupale sing taranipan helper sing da lupale sing mapan pigadabane EPF pension scheme amadi medical gi khudong saba phanghanbiu haibaga loinana worker sing gi thabak tawbagi matam sahi humpumaga da sangdopiu haike dimantara khoina thabasai all india gi dimantara sigi manungda khoina Angalwadi worker helper sing su khoi government employee hanbiba haidi sarkari karmachari mo hanbina ba ahanba number 1 di dimani ani siba dimandana worker helper singa phangibo honorarium si lupali sing ong khong jam pingan yare aduna maram moidana worker na sing try pa helper ni sing mapan phangibiu haiba ma aduga om siba dimandana ikoina mini Angalwadi dana hangbira ba hapira ba singse asisu Angalwadi male worker singse manaba thata pukapi Jiribam district ki Bauparada laiba sub treasury office ki guard post ki kemta 7th IRB gi mioi Kaksing district ki Hyanglam Waikhom laikai dagi mayangbam bobo koba amangasi singnaningai oiba mawong da thauri yanduna siramle hairi pawasi pirak padagi Jiribam police ki OCT Banka Bihari SDPO Jiribam Sanatomba SDC Jiribam W Birjit amadi 7th IRB gi deputy commander TH Thamboina satuna yangsinki maduda OCT Banka Bihari na phongdorakpagi matung ina suicide ki case amadi laure makhata na postmortem ki report phanglaba matung
हेना अकुप्पा खंगनी हाइखे मयंगबम बोबोगी असिबा हक्चांग पोस्टमार्टम तौनबगीदमक इम्फालदा पोरखरे हाइरे मणिपुर पुलिस की नार्कोटिक अफेयर्स एंड बॉर्डर नाव की SP की लमजिंग मखादा विभाग असिगी टीमना थी हुंबगी थबक चथबदा ngarang nungthil nagram area dagi heroin number 4 kilogram amaga konana mioi ani phare akaknaba pau ama phangbadagi SP gi lamjing makhada naw ki timna nagram gi akoibada thi humbagi thabak sathabada hariba mioi ani ado heroin number 4 kilogram amaga konana phabani heroin ga konana pharbasing adudi hijam tondum chai kunthra ga taret hidang mayum inaw sarma chai nifumdoi yaripo yambe makha lekai dagi ni hairi makhoi gi mathakta case ama lokhatuna makha taba investigation chathari hairi amana Imphal West Police ki narcotic cell gi OC ke Ranjit Alusingba team amana ngasi nungthil Kansipur oil pump manakta thiba humbaki thabak chathabada madraji amadagi WY packet tara phare mioi asi hana nisa lalon bagi thabak chathabani haiba khangbangam le hairi ma ki mathakta case ama lokhatuna makha taba wahang pahung chathari pharba adugi maming pande kawi moreda gini hairi ngasi pung ama makhai taba aduaida khudeng thabida leiba 12 AR post na more lomdagi tholapa gari sing sek tawbada nupi amadagi sana gram satru humphumari biscuits mariga konana nupi ama phare pharba nupi adudi tinlam haukep sai kunthraga taret mapurobagi ming S jangkhojang haukep of more 1 number 7 sabang phai dagini hairi sana adu market da rupa lakh kun henbagi oigani hairi pharba nupi adu ngasi pung tarukta more custom preventive force da sanaga konana sinarakre Kaksing municipal board ki hana president oibiramba thoksom manihar singna laikhidabada Kaksing municipal council ki honorable chairperson vice chairperson amadi councillor sing amadi staff singna Kaksing municipal council hall da minute ama 2 minute leptuna awaba phongdokre actor politician Rajnikant ge nupi lathana advertising farm ad bureau da lupa koti taruk dasmi ani sino singdokpa ngamdrabadi mahak court ki wayal mayok nabatai lisingani tra marida farm course namkhiba film kosa dagyan namba matamda lupa koti tara loan oina farm adudagi pokhe lupa koti taruk dasmi ani sino singdana laibadagi farm aduna court wakat khibani hairi adumoina ma Karnataka High Court na complaint adu laukide madunam thak nate yanaba ama thugai batani haiki Supreme Court nadi complaint adu laudaba taroidabani haiki singdana laidiba senpham sing adu singdokna bakkanna honari haina phongdokhe Aircel Maxis money laundering case ka mari lainana hanagi Union Finance Minister P Sidambaram bo custody da wahang pahang chat thaba pami haina Enforcement Directorate ED na Delhi Court amada haiki August 8 phawba Sidambaram amasung ma ki masanipa Karthi Sidambaram bu phaba yaroi haina court aduna interim protection pi khrabani hairi lisingani tarukta taunakhiba Aircel Maxis deal adugi damak foreign finding matam adugi Congress na lusingba government da finance minister oikiba Sidambaram na ayaba pi khibani hairiba deal ado ED na thijilibani hauzik aroibada maroiba pau amuhana Kulai paiduna demand tauribasing rajniti gi solution tausi haina Chief Minister Birena phongdokre Kaksing de yoliba ungi nga sing chemical yaubra haiduna sangeng taukhre loinana anti vehicle theft team na huran khiba gari kaya phagatkre ngasi gi damaktadi image Paodam pijaba loisinjare beng tabiriba punamapu amuka hana khurumjari